Rang asida kuki singna victim card sanadana ba makoi masada khangalamde haina handak New Delhi da wari sanaba aduda yawruba ampugi president Nandol Luwang na phongdurke wafam ase Manipur da mahausa ge phibam hanjilakna ba Ministry of Home Affairs na silaga haukiba tang nga da maijai amasung kuki joge CSO singa wari sanakiba adugi matang na pangthokpa pawgi mifam amada mahakna phonukibne Manipur Press Club ke Loktak Hall da All Manipur United Clubs Organization Amuko, Federation of Civil Society Organization Fox Manipur Amati, Tongan Manukim Youth Sing Yauna Pangtok Pau Kimifam Aduda Nandol Luwang na Hai, Ministry of Home Affairs na Silaga, Hauki Batang Pangada New Delhi da Pangtok Pa meeting Adu, Kuki Jo Singi Oinadi Pataba Wakalun Chen Bagi Mamitai. Maramde, Wari Sanaba Adugi Mawai Nana, Kuki Jogi Seso Sina Kangpok Pida Mifam Ova Pangtutuna, Wari Sanaba Aduda Yufam Oigataba Ware Ohum Loke. Makoy na lawriba warep sing ado maitay miyam sawanduna wari sanaba asida aikoy yawdanaba sarong tawbani haida nawi karigumba meeting aduda maitay gi CSO sing yawrumtrabati ministry na makoy gi wata ki bhaibase masana tabane adubu handaki wari sanaba aduda aikoy na saruk yaruba asina makoy gi arwanba khujal thorang adumakti mai pahan khidre wari sanaba aduda kuki joge CSO sing da wa ngang nabagi ahan matanja pike maduda makoy na thengnariba khudong chataba phibam kayagi matang na pawlomke Marak Maitai Furupta Marasi bagi wafam phongdorok pa yawdaba nate adugumba tanja aduda marak thatlaga victim card sanatana bakhaganke karigumba aikoina wari sanaba aduda saruk yaramdrabade makoina thamnakwa wafam sing chumthokpagi tanja phonglamloi haina mahangna phongdokhe Nandol Luwang na makatana hai wari sanaba aduda MHA na puthorakiba point taruk yawba resolution aduda amuko amasong Fox ki oina yarabaso kuki jogi CSO singna yaba ngamkhite Resolution adu ahan bagi oina normal sin lakna bagi bifat pane madu atenba matangbi oiba thorangni atopa MHA na puthorokpa resolution da kuki joge CSO singna yadrabadi leibak asida chatnariba law amadi constitution gi matung ina thabak laukhatnaba MHA gi official singna khangalapke matang asida thamningbu wafam de MHA na puthorokliba pointer yawa resolution adu aikhoi gi miyami hona zaman yawi haina nandona makha tana phongdokhe ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯕ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯗꯤ ꯍꯧꯗꯣꯛꯄ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯑꯔꯣꯏꯕ ꯑꯃ ꯁꯣꯏ ꯂꯩꯔꯣꯏ ꯃꯌꯥꯝ ꯁꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯃꯛꯄꯅꯦꯕ ꯔꯣꯗ ꯃꯦꯞ ꯑꯃꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯂꯥꯛꯅꯕ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯃꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯖꯒꯦ ꯀꯨꯀꯤꯒ ꯋꯥꯔꯤ ꯁꯥꯖꯒꯦ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦꯕ ꯀꯨꯀꯤꯗ ꯖꯣꯁꯤꯡꯁꯤꯅ ꯀꯧꯔꯒ ꯆꯠꯄꯁꯨ ꯅꯠꯇꯦꯕ Ministry of Affairs-dagi leibak-sigi authority oriba adugumba loisang amadagi akoi loop amada natraga loop kharada baraben invite aibasi adum foreman chi irakti haibani yam phajana akoi gi MSA gi official sing phone tawribini SIB gi official sing phone tawrobdana tawbani na adudi masidi akoi chatlaga karigumba wari kha saraga karino akoi gi su Manipur gi wariba Manipur miyam gi kino wakhal lon sini aseng bana sini sengdabna sini akoi historical false narratives mayam ma moju tawke taw akoi dum intervene taw adu khangi moi kino sing su ministry gi official sing su khangi sumaina wari sadomba kaigumba akoi na chalamdraba koki jo sing gi kampung chalta di moina haibang hakta ta gi bata bane aduna akoi na mina tamjalliba semjalliba sajalliba mayam do madu akoi nganga thopa kakthana bam change Paugi mifam aduda saruk yakiba Fox Manipur gi acting president BM Yaima Sahana hai MHA na silaga pangthokiba nakal ahumgi wari sanaba aduda saruk yarubagi maramde haktheng na unaraga apam pam da phongdoknabagi tanja lawbane wari sanaba aduda MHA gi official sina nakal animakna thamnarakiba wafam sing una takhi madugi matungda point taruk yawa resolution adu puthoraklaga kuki amasung maite gi CSO singda khananaba pirakhe ministry gi point taruk yawa resolution adude Furup amada hingsa gi thong Chathadanaba appeal tawba amade mari lainaba administration na hingsa tawriba miyoi singi mathakta akanba action laukhatnabagi takshinba governor na khulai thingalaknabagi thamki wafam aduda sagatpa national amasung state highway singda free movement lehenabagi administration da mating pangnaba miyamda appeal tawba IDP sing masage maram tamda hanjinnabagi lengangna laukhalakpa thorang amade security arrangement da angamba mating pangba Irangna madam oiraga choiteng fangliba mafam singda lengakna ahenba mideng thamlaga chahot thorangi thabok paikhatpa amate yetnagadaba amasung santainabada matam kuina changadaba isu sing MHA yauna wari sanaraga warishit purakpa haiba warep sing aside MHA gi resolution asida Fox amasung amuko gi oinadi ayaba pikhe adubu kuki jo singi oinadi makhoi gi miyamga tanakhi gi haiba wafam MHA gi official singda phongdoki haina bangna makha takhi लाकदोरिबा पीस प्रोसेस नत्रगा मधुगी शांति की ओइबा
ꯑꯗꯨꯒꯨꯝꯕ ꯅꯣꯔꯃꯦꯜꯁꯤ ꯂꯝꯗꯝꯁꯤꯗ ꯍꯟꯖꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯄꯅꯦꯅ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯊꯝꯖꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯃꯗꯨꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯁꯨꯛꯆꯤꯠ ꯆꯤꯠꯊꯗꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯊꯝꯖꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯅꯣꯟꯖꯔꯨꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯅ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯤꯔꯀꯥꯟꯗ ꯃꯤꯅꯤꯁꯇꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯥꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯄꯣꯏꯟꯠ 6ꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯃꯁ꯭ꯋꯥꯏꯁꯤꯗ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ 6ꯁꯤ ꯀꯔꯤ ꯀꯔꯤ ꯌꯥꯕ ꯌꯥꯗꯕ ꯄꯥꯝꯗꯦ ꯄꯣꯠꯁꯦ ꯅꯈꯣꯏꯒꯤꯁꯨ ꯈꯟꯅꯔꯣ ꯍꯥꯏꯗꯅ ꯁꯥꯏꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯁꯤꯡꯁꯦ ꯄꯤꯊꯣꯛꯑꯀꯥꯟꯗ ꯀꯨꯀꯤꯅ ꯅꯥꯀꯜ ꯑꯃꯗ ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯃꯀꯥꯟꯗ ꯄꯣꯏꯟꯠ 6ꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯈꯟꯅꯍꯜꯂꯤ